ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯇꯔꯨꯛꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯒꯤ ꯃꯥꯡꯑꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯄꯥꯛꯇꯛꯅꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ꯫ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯨꯝꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯀꯨꯝꯕꯤ ꯊꯤꯡꯉꯦꯜ ꯂꯩꯀꯥꯏꯗ ꯉꯁꯤ ꯑꯌꯨꯛ ꯀꯣꯔꯗꯣꯟ ꯑꯦꯟ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯦ꯫ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯌꯨꯝ 64 ꯔꯣꯝꯗ ꯆꯪꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯑꯣꯏ 200 ꯔꯣꯝ ꯃꯁꯥ ꯃꯁꯥꯒꯤ ꯁꯛꯇꯥꯛꯆꯦ ꯄꯨꯊꯣꯛꯍꯟꯗꯨꯅ ꯚꯦꯔꯤꯐꯤꯀꯦꯁꯟ ꯆꯠꯊꯈꯤ꯫ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯃꯤꯐꯥ ꯃꯤꯄꯨꯟ ꯅꯠꯇ꯭ꯔꯒ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯐꯥꯒꯠꯄꯗꯤ ꯌꯥꯎꯈꯤꯗꯦ ꯍꯥꯏꯅꯁꯨ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯈꯨꯗꯦꯛꯄꯤ ꯃꯃꯥꯡ ꯂꯩꯀꯥꯏꯗꯁꯨ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯇꯤꯝ ꯑꯃꯅ CRPFꯀꯤ A32ꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯈꯨꯗꯦꯛꯄꯤ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯃꯨꯡ 90 ꯔꯣꯝꯗ ꯆꯪꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯑꯃꯗꯤ ꯃꯤꯑꯣꯏ 64 ꯔꯣꯝ ꯃꯁꯥ ꯃꯁꯥꯒꯤ ꯁꯛꯇꯥꯛꯆꯦ ꯄꯨꯊꯣꯛꯍꯟꯗꯨꯅ ꯚꯦꯔꯤꯐꯤꯀꯦꯁꯟ ꯆꯠꯊꯈꯤ꯫ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯃꯤꯐꯥ ꯃꯤꯄꯨꯟ ꯅꯠꯇ꯭ꯔꯒ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯐꯥꯒꯠꯄꯗꯤ ꯌꯥꯎꯈꯤꯗꯦ ꯍꯥꯏꯔꯤ꯫